MLA Amabu Hatnaba Hotnabani Haina Nurul Hasan Fongdokhre Amadi police Tasu report Toukhre Hairi Zaliba Tha Asigi Mangada Porongpat police station Gi Manung Chanba Khergaw Awang Laikai Khergaw Junior High School Manaka Thokba Thogdok Adu Khulai Paiba Mi Kharana Lusing Laga Miyam Gi Mihut Oiriba Khergaw Assembly constituency da life attempts Atharakpani Haina MLA Sik Nurul Hasan Fongdokhre Ngasi MLA Asigi Mayum da Pangthokkiba Paumi Singa Unabada Mahakna Haikibada Tha Asigi Mangagi Numidangda Mahak Masa Yauna Khergaw Awang Laikai Gi Khergaw Junior High School Manakta Laiba Mahaki Masan Nupi Gi Mayumda Chak Chaba Laki Chak Saraba Matung Mahaki Scott Atamna life attempt Torokivani Mahaki Gari da Hatnaba Hona Ringida Kulai Paiba Mui Singna Mai Mutatuna Mongonda Nung Tazlaki Amadi Nongmai Kaptoraki Loinana Mahapu Supuraki Togdok Aduda Mahaktanatana Mahaki Scott Personnel Su Asokpa Yauki Amadi Mahaki Gari Su Akai Atoi Toki Hairi Oidiba Fibam Aduda Mahapu Hariba Muising Asigi Makutagi Kannaba Honabada Mahaki Scott Makai Degisu Blank Fair Kaftoki Tokiba Togdok Asi Mahaki Matakta life attempt to Tarakpani Masig Matangta Porongpat Police na Numit Aduda Su Moto case na Malakatki Loinana Mahak Masamaksu Police Station Asida report Amatauki Adubu MLA Amada Asuna life attempt to Tarakiba Asida Janabasing Asi Fawa Pabagi Paulai Tree Mahakna Makata na Haikivada, Khergaw Junior High School Lamda, NAREZA gi Makada Land Development and Compost Pit Chariba Asi, Kamdong na Stariba no Haibagi Matangda, Marilena ba Official da Mahakna Mahaki, Matsanupi gi Mayumda Ladingayda, Phone gi Kutangda Warisaki Hairi, Mahaki Matsanupi gi Mayumda, Chak Charaba Matung, Hatnaba gi Tolakpada, Hairiba Muising Asina, Mongonda Attack Asi, Tatarakivani Haiki.